Ngarang numidang maikei kaya dagi thomjillakhiba meeyam ka Thoubal District Police ka ASP office mamang da muknaba thoudok thok-khraba matung ngasi Khangabok Bazar Da Leiba yum Dukan Amadi Gari shing security force na Thugairamle hairi. Khangabok Bazar Da Leiba khunja singna phongdorpagi matung ina ngarang numidang pung 3 lom tarakpa adwaida wangjing amade Thoubal maikei dagi lakpa masing yamba meeyam ama Khangabok Da Leiba Thoubal District ki ASP office thamna thomjillakpadagi security force ka meeyam ga chawra muknaba thoudok ama thokhe. Meeyam gi irang adu lakshinaba honabada Manipuri Police amasung Central Force na tear gas cell amate smoke bomb na chingba kaya kapkhe adum oinamak miyam ihau adu hanjilakpadage rapid action force ki team ama laktuna irang adu lakshinaba honakhe ngasi nongalamdai pung 3 phawba maikei ani gi marakta akanba moongda muknakhibaga loinana tear gas smoke bomb amade life round kaya su kapkhe irang adu lakshinaba honabada Central Force amade police personnel sina Khangabok Bazar Da Leiba yum amade dukan gi mingshal Thugairambaga loinana imungda leiba pochai kaya amang ata tholamke haire masigi mathakta yumda khamduna thamba gari kaya amasu security personnel sing aduna Thugairamki haina Khangabok Bazar gi miyamna pendaba phongdonakle thoudok adu hakthengna thengna hope laishon sarita kobi amana hai security force na yumda changlaklaga phu chaiduna miyamda khudong thibe yana sohalambagi thawong adu akan mona kandem tawe thoudok adugi matangda mari leinaba singna thidoktuna maran leiba singi mathakta action nakhotpiyo haina mahana phongdokhe Khangabok thograkhiba irang sida masi Khangabok Bazar National Highway number 102 gi nak yata tariba dukan sing amadi yum sing sida koigi combined force ki team ama laklakanda khangudana thograkpa irang sida amang ta kayam thon birame aduga yum kai thugaiba dukan thugaibna singba amang ta mayam ama thoga ning thabana singba imungda tumamba mi phawba live attempt tawbugi samda kudong thibi yana nanghan birambase praja mayam na yam thina nungai taba phongdok chari Khangabok Bazar gi leiba praja mayam sina aduga loinana hairiba akoigi praja mayam sibu ngakpi senbigadra haina thamjariba akoigi security force sing oin onjalaga praja mayam sibu sumaina attack tawbibase akoigi leiriba committee bazar committee gi side tagi amadi hairiba khunja gi side sidagi yam pendaba nungai taba phongdok chari aduga mari leinaba authority singna hairiba thongdok siga yamna athuba matamda tigatpiraga action lokhatpinaba haina matungda sigumba thongdok se thoanbidanaba amadi sigumba thongdok sida senariba miyoi singjibu athuba matamda tijan humjinba tawraga action lokhatpiu